nungmai kapsalam le haide ngarang numidang pung 13 taba matamda Imphal East ki Sagolmang Police Station gi manung chanba tangkam awang lekai da leiba sanjam tomba sahi 53 kauba miyoi amagi yumda nungmai round mangarong kapsalam lai sakhang daba singna miyoi adugi yumgi gate nungmai kapsalang khiba du da yumda khamduna leiba gari ama pandadagi ama ata thoki haide yumgi mafam khara da su nungmai na pankhe adubo laibak phwabadagi thaudo adu da kana amata dia sopon yaukhide haide sanjam tomba gi yumda nungmai kapsalam khiba du haujuk phawbagi oina kanana karigidamak chatharam libano haibatu khangba ngamdre haide CMna gi attack matung haujuk sumiyoi kunma thoi thiba khangdre khunja singna air lokthokadabane haina khongjang chenkhre haide Myanmar da base toba CMna gi kangbuna Indo-Myanmar border gi sarukta leiba Kamjong district ki Soro Wangle amasung namli da attack tawkhiba thaudo aduga mari leinana haujuk su naga nupi ama yauna miyoi kunma thoi thiba khangdre amarom da mafam adugi khunja singna asang kholen da leiba air lokthokadabane haina akanba khongjang chengsinba haukhre haide Pausna makhatana haribana CMna gi kangbu sing aduna namli Soro amasung Wangli da leiba yum sing tumna mai thakro matung haujuk khuladu khuntak lan sibaga samanare aduma puthaudo aduga mari leinana Kangpakat village tagi Olina Ningsen koba ama yauna Wangli market ta changchapam loduna leiriba Myanmar refugee ahum yauna punna miyoi kunma thoi thiba khangdri hairi attack aduga mari leinana ngarang dugi mafam khangdana leirakhiba Jimgran Ningsen hariba miyoi adudi ngarang numidang pung 3 taba matamda Wangli village ta leiba mahaki mayumda thunglare hairi Jimgran hariba miyoi ase Wangli market ki secretary oina leibani CMna na Wangli market attack sathakiba duga mari leinana thiba khangdana leirakhiba aduna khudong thiba nanglamgadra haina imung manunggi miyoi singna yamna pakhatna leirambani adubu Jimgran na ngarang numidang mayumda thunglaba matung miyamda haikibada mahak CMna gi kangbuna phaba nate militant singna mahaki mayum mai thanaba amasung attack tawna ba changlakhiba adu da mafam adu dagi nan thoktuna selaga lotuna leirubani haina phongdokhe Pausna makhata da haribade CMna gi kangbu singaduna khullahu masida ayu anganba pung mari dagi hauna ayu pung 3 taba phawba khulgi yum sing mai thaba yauna aphaw makhalgi khulai sing sejinaduna attack sathakhe thaudo da mafam adu da station tawduna leiriba Assam Rifles ki maikaidagi khut hanba tawkhide adobo NSN ki Naga Army sing sangsilaktuna CMna gi kangbu sing aduga numai Kapnabadagi foreign militant sing adu mafam adu dagi hankhibani haire thaudo da foreign militant sing adugi maikaida asopan nanglambai yai CMna gi militant sing adugi maikaida makhoi gi marol da nomaina panduna Sokle haina lawba makhol takhe adubo NSNIM gi maikaida gi asopan amata yaukhide haire marasda CMna na border village ahuma sida sathakiba attack adu bungdung amasung Assam khulenda post hangduna leiriba Assam Rifles ki kangbu sing yawi haina khunja sing gi maikaida gi phongtokladuna mafam adu da leiriba Assam Rifles sing lokthokadabane haina khongjang sangsenba haukhre khunja sing gi maikaida gi haribana attack adu gi normal warlingai May 6 ki nungthil pung ani taba matamda khul sing adu da Assam Rifles ki kangbu sing laklaga inquiry tawramkhe madugi matung mathang nongan ba ayuk ki pung mari taba da CMna gi kangbu sing aduna attack adu satharakibane haire asigumba ain kaina torokpa thabak sing ase Manipur lenga no thingna ba thabak paikhalakpa matamda Manipur na mapung phana sagol haire CMna bina Kamjong district ki khulahum da attack sathakiba ki thawng adu NPP na akanamo ongda condemn tawi hana phongdorakre ngarang Indo-Myanmar border ki Kamjong district ki manung chanba namli Wangle amasung Asang Kholenda Myanmar da ki CMna gi kangbu singa yumai thakiba amasung nomai kapsenduna attack toramba ki thawng adu NPP na akanba mongda condemn tawi haire NPP gi zero amana hairibana thawdo adu da zero khulgi yum 15 Wangli khulgi yum ani amasung namli khuldagi yum ama mai tharam khibane thawdo adu na maram oraga khuladu da leiriba khunja sing mayum thadoktuna saphagada mafam singda refugee amagum sangjafam lauri asiguma misamyam ki mayakta chathaba yamna chawkhataba thawng asi NPP na kanam ongda condemn tawbaga loinana democratic society amada asiguma thawng sing asi yaba ngamloi haina phongdokhe Nakal amaromdana lancha Kuki village mai thapaki laman khumbo aina Kamjong district ki khulahum adu mai thakibani haina BBE app na phongdorakre haukiba May ani da Kamjong district ki manung sanba lancha Kuki village mai thakiba du ki laman khumbo aina Kamjong district Wangli Soro amasung namli village hariba khulahum asi mai thakibani haina Kuki zo arm group ama oiriba village volunteer eastern zone gi mai kaidagi claim tawkre
Kulahu masi Bilas Volunteer Eastern Zone Mai Taki behind a claim Taurubusu ground the lady assemble wapam Asigadiana Kennedy, Hosuk Paul the Kulahu Mai Taki Basigi Manunda Wangli Market Kakta the Gioinamio Kunmatoi Tiba Kandri, organizing a Sigi Mike de Gato community sing the car and the Tawong Sat Havana Traga, Laman Kumnabagi Wakalon Amata Late at the boy NSN Amgi Paxanama Oriba. Eastern Plain na Okula Masung Kamjo District Lady Kuki community sing that Landabagi Tong Sataribadugi Laman Kumbo na Tawong Adu Satakibani Haide. NSN Eastern Plain Amasung Masiga Seminary Bakangbu Singi Matakta Target Taukiba Taudo Aduga. Ikan Kanatan Lobasigi Mike Degisu Atu Matamda Handuna no make up Nabadagi Nakalanigi Marakta no make up Nake. Taudo se NSN Eastern Plain Amasuma Koiga Seminary Bakangbu Sing the Piba Mesa Samani Haide. NSN KAY Ki Saurakna Kedar Kuntrarom Nam Amasung Kangkum area the lady by NSN Eastern Flank Kangbu Singa do support Tobo in a deployed Tauri, Masikalona NSN Eastern Flank Amsung Masika Seminary Kangbu Singa Kuki community Singimatak Zatariba, Tawong Singa Sida Myanmar base Toba, Sani Nationalist Army. SNA Kangbu Singa Sina Operation Ki Oiba Tengbankia Amasupiri, Maraksida Myanmar base Toba Kul Ahumai Tabaki Taudosi Haktang Senabane Hyde Kangbu Wasiki Mike Degide, Namli, Sorom Sung Wangli, Kulgi Yum Sing Mai Tabaki Taudoxing at the Damakoi Sena de Hana Yanin the Pongdora Cray, Myanmar base Toriba Kuki Arm Group Signa Indian Territory Manung the Topa Taudoxing da Makoi Sena de Hana Sangdora Cray. Police na lokat kre hari lamdam sida thoklaba issue sing asigi waroshin puro haina sagolban mabudang mantri lampak community hall da sidri phawba chara henbagi khongjang sang selaki ba Jennifer Kaidem nga seyo police na lokat na rims da pukhat kre hari West Bengal amadi Assam ge anobo chief minister sing wasak lobagi thoram yawru na ba chief minister Imphal thado kre hari Handak pang thokiba West Bengal amadi Assam ge assembly election gi phal law thokpada BJP na chauna mai pak pagalone na Anauba BJP gi lengak sem ga dori basigi wasak lobagi thoram yawru na bagi damak Manipur gi chief minister Y Khamsan nga si Imphal thado kre chief minister gi khongsa das deputy chief minister Losi Diko amadi nemsa ki gen suloina ke ahan boina West Bengal da hana thungduna hayeng West Bengal gi BJP gi anauba lengak ki chief minister oina khankraba Subendu Adhikari bu chief minister oina amadi council of ministers sing wasak lobagi thoram yawgane masigi matung tang tarane thoida Assam ge anauba BJP gi sarkar gi wasak lobagi thoram ase yawgane haide chief minister Khamsan West Bengal amasung Assam ge khongsaras da wasak lobagi thoram yawba lakadoriba Bharat ki Prime Minister Narendra Modi Union Home Minister Amit Shah ga su unabagi matam lauduna Manipur da thokliba irang si loisina bawari sanabagi khudong sabasu lawgane haide thoram sing ase matung May tarane thoida chief minister Imphal da halakane haide Wari sanaraga loisina bahona ba chumgane haina KCLF na phongdorakre Kuki amadi tangkhul phuruk ki marakta lainariba tension asi wari sanaraga loisina bahona bana chumgane maduna taba taraga de khundamnariba phurum masel gi marakta lainaramba aphaba mari ado amuka hena soksilakane haina Kuki Christian Leaders Forum KCLF na phongdorakle samaga tara taruk suba Southern Manipur Christianity gi thoramda forum asina makata na phongdokibada handak nauna thorakliba irang ase litan sare kong village thokiba misunderstanding amadagini hairduna nakalani maknamasi khangna makata na pamdaba thodok sing thoktana bahona ba mathau tai haire Manipur da thokliba thodok wathok khudema asi state amadi center da paliba BJP lengak na daita lawgadabani chen bayaro hana okram Ibobi na phongdokre Kamjong district ta tangkhul naga ki khul sing mai thadok lamba thodok Manipur Pradesh Congress Committee MPCC gi mai kaidagi akan mo ongda condemn tawkre Manipur da thokliba thodok wathok khudema asi state amadi center da paliba BJP lengak na daita lawgadabani chen bayaroi hojuk phawba state amadi central government na chapchaba thodang lokhatabana miyam awaba tahanbani haina MPCC ki President Okram Ibobi na mara sikre ngase Imphal ki Congress baban da pangtopa paw gi mifam amada Okram Ibobi na hai 2017 da nampu tawduna BJP lengak sem ki banumit adudagi ngasi phawba noma kangtana Manipur gi mafam kya da kanglup phurup masel gi marakta irang thoktuna lakle status the law and order asi kanana chalairi haibagi wahang lakle haike mahana makhata na hai tronglawbi gi thodok loira matung ukhru lambida amade ngarang Kamjong district ki namle wangle amasung soro khulda nomai kapsen ba yum mai thadok lamba amade lut tawkhiba thodok thokre Indo Myanmar border da leiriba khulsing asigi akoibada amade anakpada Assam Rifles ki camp ahum lai matau karamna khulai paiba singna mafam adu da yoksilakpa ngamlibano haibasi wahang amane status da external aggression na maram oiraga irang thoklabasu lengak pairiba singna masagi daita khangna miyoibagi punsi amade
lanthum kannana bohanagadabane thokliba thodo wa thokudima si state amadi center da paliba BJP lengakna daita lawgadabane senbe yaroi hana phongdoke paugi mifamadu saruk yakiba MPCC ki working president Victor Kaisingi Maike de su Kangjong district ta Thangnabada Indo-Myanmar border oidiba phiba masigi matangda wafam kya thamke toina mathau tabasing paikhatnaba paliba lenga sigi puning singsinke BJP ki spokesperson oiramba Elangbom Johnson party dagi resign tawkhre hari BJP ki spokesperson oiramba Elangbom Johnson ngasidagi party asidagi resign tawre hari loinana kaisamtong BJP mandal gi makhada lairiba miyoi listing ama henbasu party asidagi tok number warep laure haina phongdokhre hiram asigi matangda gase kaisamtong Elangbom laikai da laiba Elangbom Johnson gi yumda pangthokhiba pawgi mifam amada wafam asi Johnson na phongdokladuna pawmi singda hai BJP party na miyam gi damak lairiba makhai BJP party na laigane sanglaba matam kya party sigi manungda thabak tawduna lakhibani adubu Manipur da thokliba 2023 gi May 3 deki hauduna ngasi phawba sathariba irang asida lainga asina nathaiduna chatpagum torokpa amadi miyam gi ihol khangna thabak tawba ngamdaba asonba miyam da onsinduna miyam gi right matpa amadi khoi saunarba miyam na lainga asigi mathakta pendaba kholaw lawrokpa matamda phajin punsinduna thamba masidana tan center ge order ngaiduna thabak tawba party asigi member amo oina phongdokningba wafam phongdokpa ngamhandana namsinduna thambiba miyam gi mayakta thabak torokpa sina party sigi toktuna miyam gi yaifanaba miyam gi ihul khangna thabak tawba pamlakpadagi khongthang asi lawrokpani haike Kunai ama saukhatpada lingjal manaba saukatnaba amasung tengbangnaba mathau tai haina MC unification na phongdorakhrei 2023 gi May 3 dagi tholakiba lan asina maram oiraga awabagi pankhai kham thengna mayoknari ngechera sida laiminariba phuruk kanglop singda mibu apangmo sibagi thawng asi ngaktaba ngamde kunai ama saukhatpada lingjal manaba amana amabu saukatnaba tengbangnaba mathau tai haina KCP PWG MC unification gi PRO singkhai nganbana thadorokpa cherol amana hairi Zeros na makata na hairibana party sina ngasi phawba national sigi yaifanaba miyamgi marakta lairiba amon pasing ase ngasi phawba sengdoktuna lakle matungdo su asumbagi damak lepkhigane miyamgi e chupa kangle pasibu mangnaba sinba singbudi lupna kaidawnungda su yengduna leithokloi corruption amasum namthak tawraga hingani khanba wakhal kangle pak miyamna thadokpinaba lukki maikedegi khangalakle ngase koina wariba sigi maram aikhoi leminariba yellow missing asi lingjal manadabagine leminariba phuruk kalok khodimak lingjal manarabadi kanana su laksaba ngamloi maramaduna aikhoi haujek sumikap thoktana laikhisi hairibara idebasri kansi harabadi aikhoi hauja apunbagi saktam sagarmina basangi haike amana amabu sauganaba tangai phadaba matam oire kanglai pasda lairiba mipung khudibangna iramda masibu ngakminaba mathau tai asigumba lingjal manadaba amana amabu tuhatnabagi thong asi tawdana ba kyara khana warning tawkhrabasu party bu thawai usitaba amadi singnabagi damak singjamai ba molekai da leiba guru aribam sewanand sharma guru aribam babanand sharma amasung guru aribam sadananda harba miyosing ase numit nini phawgi manungda party da paw phorokadabane miyamgi mayakta leiriba sing asi kanglaipa miyamgi maikaidagi labna thamnaba su khangalle idam damasigi leiriba CSO organizer lekai gi mera paibi ima sing amadi club ki chinau singna aranba tawba sing asigi mathakta thabak lokhatpada karikma makhal amatagi awaba phondok pidana ba party gi maikaidagi kanglaipak miyam da khangalle haire Kamjong district ki kullahum da attack torokibadu high power committee na thigat lagani hairi andakta Kamjong district ki manungsan na leiba wangli namle amasung soro da kuki khulai paiba kharana bom amadi nongmai kapsinduna landarakibadu da central force na laukiba thodang adu peningai oide haina maikai kyadagi wakannarakpadu yenglaga thigatnaba Manipur laga na high power committee ama semduna maphamadu da tharaga thigat hangadaure thajaba yaba maphamdagi phangba pauna high bom amasung nongmai kapsinduna attack torokiba kuki terroristing adu Tangkul Mr. Miyamna KNAB ni hajaragasu awangba thaki intelligence report de KNAB ni haba confirm tawba ngamdre maphamadai da KNAB ki cadre sing Manipur ki boundary lanthoklaga attack tawba amasung han khinabagi lambi leite madugidama akanba section thara hanatagi hauna lokhalaga lei attack tawramliba kuki terrorist sing adu Technopol the base tawba village volunteer eastern zone gi kangbu oigani haina lawnare hariba terrorist sing asigi cadre home phudagina humdra phawba more amadi masigi akoibada operate tawduna leire Panbaya bade attack adu KNAB amasung PDF ki punba kangbuna ni haina NPF ki MLA oidiba laisio kaisingna pawmi singda ngarang phongdok khiba laikre ma ngasi su thodok thokpham da chat ki haide
Bosem na loba ISSLC examination ki phal lauthokre chada 88.74 mai pakle pass tobagi chang hanthare hari Board of Secondary Education Manipur na loba kumja 2026 ki high school living certificate examination ki phal ngase nukta lauthokre examination sita pass tobagi chang 88.74 oiduna haukiba sahi ani dagi pass tobagi chang 60 na hanthare handake examination asisu grading system oibana karamba school na natraga mahiroi kanana makok oibage haiba kanamata da khangandre aduma pukumja 2024 da pass tobagi chang sada 93.03 oike kumja 2025 tana sada 91.37 oike aduga handaki 2026 asidana sada 88.94 yoke handaki exam sida punna mahiroi lising kuntraga taruka chonga humudra mapan exam thake examination ki result asida government ki school singda mahiroi lising ni pan ga samu kun ga taruk exam tharake masig manung da mahiroi cha lising taruka Sohum somna ni pan pass tawbagi chang sa da 77.63 yauke added school gi oina nupa amsung nupi mahiroi punna lising amaga chamri marphu go humdo exam thabada lising amaga chani marphu ni pan pass tawbagi chang 84.15 yauke private school gi oina punna mahiroi lising kun taruk chamapan humdra exam thabada lising kun ga mari ga chamapan sumna hum pass tawbagi chang sa da 92.34 oike result asigi matung ina handaki exam asida general gi oina punna mahiro lising taret ka chahung kun exam thabagi manungda lising taruk ka chamri homudra ni pan pass tawbagi chang sa da 88.50 oiki schedule caste ki oina lising ani ga chama matphumanga exam thabada lising amaga samapan matphumanga pass tawbagi chang 19.85 oike schedule tribe ki oina punna mahiroi lising tarani thoi ka chanipan kuntra exam thabada lising taraga samapan marphu pass tawbagi sang 85.58 oike hadi Kangluki irang na sokhala ba status da lairiba internally displaced person sohunga mautra exam thabagi manungda sohunga kun ga taret pass tawbagi sang sada 83.85 oike IDP masing khwaidagi yamna exam thakiba district asi Bisnupur na oike hari district asi da mahiroi samaga supna manga exam thake aduga maudra ga humdoi pass tawbagi sang sada 88.57 yauke Susanpur da IDP mahiroi yankai mari thabagi marungda nipumanga pass tawke Kangpokpi da IDP mahiroi taranipan exam thabada loinamak pass tawhonba ngamke handake exam sida punna mahiroi listing kuntra ka taruk changa humudra mapan exam thabagi manungda Imphal West da mahiroi listing taret ka chatru humudra exam thake masig manungda mahiroi listing taruka chatre maudra mapan pass tawke Susanpur gi oina mahiroi listing ahunga chanipan niputarok exam thabagi manungda lising ahunga sama maudra taret pass tawke Kangpokpi gi oina lising aniga chamri maudra manga exam thabada lising aniga subna yankai taret pass tawke hari Dimapur police da lalhauba taret surrender tawkre hari Nagaland ki Dimapur town da lalhauba singna ka henba thawong kya chathare habage intelligence ki akhanaba paw phangbadagi Assam Rifles na thiba humbagi thabak chathake badugi manung janna ngarang lalhauba taret Dimapur police da khulai ga konana surrender tawrakre Gader Singh adu police da surrender tawbaga mari lenana pangthokiba ceremony adu da lalhauba sing aduna .22 ki caliber pistol ama .65 ki pistol shotgun single barrel amasung carbine ama yauna magazine amasung maruk ya suloina rakhe surrender ceremony atuda Assam Rifle Security Agency sing amasung Dimapur gi makok thongba police official kya su saruk ya ke haire India lagakna Manipur muthatnaba honarabadi India oina kaigani haina amukona phongdokre India lagakna Manipur muthatnaba honarabadi India oina kaigani haina All Manipur United Clubs Organization amukogi president Sorokhaibam Sanjoina phongdokre tronglaubi thaudokta angani lekhidaba amadi TM Kasom the ambush toraktuna tangkholani lekhidaba thaudok adugi achumba wild fangalu loinana Kamjong district thoklebe irang asida thiba phangdana leiriba khunja sing Manipur laga amadi India lagakna khudokta puthokadabani haiba demand tawduna amuko Amoba Kohal MSF amadi poirei lemarolga khusamna duna ngasi kwakaitel da pangtokiba miyamge wakat mifabda marilenana pawmisinga unabada mathaki wapa masi sorokhabam sanjoina phongdokibane sorokhabam sanjoina makhata radun lamdamasida India lagakna divide and rule policy sanaduna makhoina miyoi kyagi mayum makai mai thadokpa sopa nanghanbata natana ngarang makta su Kamjong district thohan kiba thodo adu tasengna laibak thiba amani
ꯊꯧꯗꯣꯛ ꯑꯃꯨꯛꯀꯣ ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯃꯔꯨꯑꯣꯏꯅ ꯀꯨꯝꯖꯥ 1949ꯗꯒꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯆꯠꯊꯔꯛꯂꯤꯕ ꯊꯧꯁꯤꯜ ꯀꯌꯥ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 73-78ꯀꯤ ꯃꯌꯥꯔꯣꯝ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯃꯈꯣꯏꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯆꯠꯊꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯗ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ 1949ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯁꯤꯜꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯃꯔꯨꯑꯣꯏꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯔꯥꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯂꯛꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀꯣ ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞ ꯃꯔꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯗꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯃꯈꯣꯏꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯅꯟ ꯁꯨꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯁꯤꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯀꯥꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯟꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ